ngasisu hoi entertainment YouTube channel na mayamgi tamakta asema thokiba thodok amagi wari puduna lakchari wari asita hanjaba matamda soikilan kiba yawrabasu tabiriba singna ngakpiu ngasigi thodok asidi Punjab ta thokiba amagi wari ni 19 March 2017 da auto driver amana police ki mobile vehicle team amada paw amatamlami madudi auto driver aduna magi auto thoraga lakpa matamda BMW car tongpa nupi anina mabu khamlaga suitcase ani makogi car aduda haukat mateng tawbiyu haina hairami adu tabada kari manungda laiba police amana hairami maduda kari tawba yawrge migi mateng tawba haibasidi tawgadabani aduda makatana auto driver aduna hairami hoi adubudi chumi ado hairiba suitcase adu yamna lumi aduga adugi manungda mi yawba mari haibadi suitcase adugi mapanda ingakta tairami aina makoida kanagi ino suitcase tairiba si hangmatamda nupi amana magi khud sokpo ulami aduga hai mana suitcase asi hawkatnaba hotnabada sokhibani aduda I thokibagini hairami adubu aigi wakhaldi makoina mi halba matung mi adubu achikpa umang amada hundokpa chatkadaba mali hairami haujingmak chatrabadi chatkibana halni hairami police na auto driver adu puraga auto driver na hariba mafam aduda chalami mafam adu yawbada silver color gi BMW gi car ama leirami adubu mafam aduda mi kanachu leiramde ngasai gi napi dusu leiramde police na car adugi manakta changinduna maning thangba thong adu hangduna yengobada suitcase achoba ama yawrami adugi suitcase adugi mapanda auto driver na hairamba aduga chap manarami haibadi suitcase aduda I tairami adu ubada police aduna Mator police station da paw pirami ngahaki matungda Mator police station gi inspector Baljinder Singhana luching matim ama laglami police na thodok thopam adu question duna yengmada miyam su thodok adubu karino haiduna question duna yengnarami yamlaba miyam adugi maraktagi nupa ama thoraktuna asumna hairami kana gombana aingonda call tawduna hairami mafam asida ai yambada thodok ama thoi haiduna call tawroklami aingonda kari thokpono haiba adu haibiyu adubu hairiba si kanano karino phajana khangjingeda haibi yadabadagi hairamde aduga thokliba thodok asi mahaki mathak thongba officer da paw pikhrabani makoina laklaga karino haiba du yenglaba matung karino haiba du khangadawribani adugi matungda DSP Alambi J Singh khaknatana atopa officer kharasu mafam aduda laklongki mafam aduda forensic team amadi top squad crime branch na singba mafam aduda laklami aduga makoina thokliba thodok asi yamna kopna yengsilami makoina hairiba suitcase adu BMW car adudagi lawthoktuna yenglami suitcase adugi manungda mi wang chawba ama yawrami hairiba miyoi adu Darshan Singh Dilona mahaki mayamba Ikam Singh Dilogi ni hairami mahaki wangba si feet 6 tagi henbani aduga magi lumba asina 90 kg helamgani asumna thodok thokpham aduda Ikam Singh Dilogi mapa Jaspal Singh Dilo laklami mahaki machanupa Darshan Singh na call tawramba yai hairiba thodok adugi matangda police na mahaki manaunipa amadi mahaki mapada wahang pahong tawrami Ikamgi mapa Jaspal Singh asi businessman ni aduga mahana nupi ahumga luhongduna leirami haibadi mahaki mapa Jaspal Singh asi nupi ahum thirami thodok tholiba matam asida mahaki ahum suba nupi aduga mahaki machanupa Darshan Singhga puna leirambani Darshan Singh Dilo asi luhongma kuidribani adubu karigumba wari amadagi mahaki nupi ka divorce tawromki aduga Ikam Singh Dilona 2005 da mahakna nungsinaba nupi amaga luhonglamki mahagi macha ani leirami adubu makoi anina luhonglaba matung tha tarumuk leiraga makoi tungana leigrabani matam kharadi Ikam Singh na Assam da thabak tawduna leirami matam khara thabak tawraba matung Chandigarh da halaktuna hotel amada thabak tawrami adusu ikoi kuidna thabak adu tokhirami aduga mahakna stone crusher amadi construction gi thabak tawrami aduda mahaki thabak asi phajana mai pakna tawrami adugi matam aduda mahaki machanupa asi chahi 13 amadi makoi machanupina chahi 6 surami makoina mapa hoiga puna leitrabasu marang marakta mapa hoiga paw phaunarami hariba asi Ikam Singh nadi paw phaunaba pamlamde adubu mapana call tawrokpanina paikhatuna wari sarami aduga mapana su harawramki mahaki machana mai pakpa thabak tawramba amadi makoina nungaina leiri haiba adu tabada mahaki mapasu harawramki aduga noma itha thajadana mahaki mapa Jaspal Singh gi yumda laklami aduga Ikam Singh Dilona kaplaga mapada magi punchi asi yamna awaba ma oire mahagi nupi amadi nupi adugi mamana awaba piri hairami aduga makhatana mangonda chintiba oidaba thabak tawrokpa yai hairamki aduda natana wari kaya amasu tamlammi
ꯑꯗꯨꯗ ꯃꯄꯥꯅ ꯊꯦꯝꯖꯤꯟꯕꯤꯔꯒ ꯊꯥꯖꯕ ꯄꯤꯔꯝꯃꯤ ꯃꯍꯥꯛꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗ ꯆꯥꯛ ꯆꯥꯔꯒ ꯍꯟꯈꯤꯅꯕ ꯍꯥꯏꯕꯗ ꯃꯆꯥꯅꯨꯄꯥꯅ ꯆꯥꯛ ꯂꯥꯝꯗꯦ ꯍꯥꯏꯔꯝꯂꯒ ꯆꯥꯗꯅ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯗꯔꯁꯟꯁꯤꯡꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯃꯥꯒꯤ ꯃꯌꯥꯝꯕ ꯏꯀꯝꯁꯤꯡꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯏ ꯍꯥꯏꯔꯝꯈꯤ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯗꯔꯁꯟꯁꯤꯡ ꯗꯤꯂꯣꯅ ꯃꯌꯥꯝꯕꯒꯤ ꯌꯨꯝꯗ ꯆꯠꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯁꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯆꯥꯟꯗꯤꯒꯔꯒꯤ 45 ꯁꯦꯛꯇꯔꯒꯤ ꯌꯨꯝ ꯑꯃꯗ ꯔꯦꯟ ꯂꯩꯔꯝꯕꯅꯤ ꯃꯈꯣꯏꯅ ꯊꯥ ꯑꯃꯗ 80,000 ꯔꯦꯟ ꯄꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯌꯨꯝ ꯑꯃꯗ ꯍꯣꯡꯗꯣꯛꯂꯒ ꯃꯈꯣꯏ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯂꯩꯔꯝꯕꯅꯤ ꯗꯔꯁꯟꯁꯤꯡꯅ ꯃꯌꯥꯝꯕꯒꯤ ꯌꯨꯝ ꯌꯧꯔꯛꯄꯗ ꯃꯌꯥꯝꯕ ꯏꯀꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯉꯝꯈꯤꯕꯅꯤ ꯑꯗꯨꯗ ꯃꯥꯅ ꯃꯥꯒꯤ ꯃꯄꯥꯕꯨ ꯀꯣꯜ ꯇꯧꯔꯒ ꯈꯪꯍꯟꯈꯤꯕꯅꯤ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯅꯕ ꯊꯥꯈꯤꯔꯝꯃꯤ ꯑꯗꯨꯒ ꯗꯔꯁꯟꯁꯤꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯛꯁꯟ 302/201/34 ꯑꯗꯨ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯅ ꯀꯦꯁ ꯑꯗꯨ ꯊꯤꯖꯤꯟꯕ ꯍꯧꯔꯝꯈꯤ ꯏꯀꯝꯁꯤꯡꯒꯤ ꯍꯛꯆꯥꯡꯗ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯟꯕꯒꯤ ꯂꯩꯔꯝꯕꯗꯒꯤ ꯏꯀꯝꯁꯤꯡ ꯑꯁꯤ ꯅꯣꯡꯃꯩꯅ ꯀꯥꯞꯂꯒ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯊꯥꯖꯅꯈꯤ ꯑꯗꯨꯒ ꯁꯦꯛꯁꯟ 25/54-59 ꯑꯥꯔꯝꯁ ꯑꯦꯛ ꯑꯁꯤꯁꯨ ꯄꯥꯜꯂꯝꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯗ ꯅꯣꯡꯃꯩ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯊꯤꯔꯝꯈꯤ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯁꯤꯔꯥꯝꯀꯣꯔ ꯗꯤꯂꯣ ꯕꯤꯅꯦ ꯁꯤꯡ ꯕꯥꯔꯥ ꯑꯗꯨꯒ ꯖꯁꯃꯤꯟꯗꯔ ꯀꯣꯔꯗ ꯆꯤꯡꯅꯕ ꯂꯩꯔꯝꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯁꯤꯗ ꯕꯤꯅꯦ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯕꯥꯏꯅꯤ ꯑꯗꯨꯒ ꯖꯁꯃꯤꯟꯗꯔ ꯀꯣꯔ ꯑꯁꯤꯅ ꯕꯤꯅꯦꯒꯤ ꯃꯃꯥꯅꯤ ꯑꯗꯨꯒ ꯄꯨꯂꯤꯁꯀꯤ ꯊꯥꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯨ ꯂꯩꯔꯝꯒꯅꯤ ꯊꯥꯖꯔꯝꯈꯤ ꯃꯔꯝꯗꯤ ꯌꯥꯝ ꯆꯥꯎꯔꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯈꯛꯇꯅ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯠꯄ ꯉꯝꯂꯣꯏ ꯍꯥꯠꯄ ꯈꯛ ꯅꯠꯇꯅ ꯁꯨꯏꯠꯀꯦꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯂꯝꯕ ꯑꯗꯨ ꯃꯈꯣꯏꯅ ꯈꯛ ꯑꯣꯏꯔꯕꯗꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯒꯅꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯊꯤꯒꯠꯂꯝꯈꯤ ꯄꯨꯂꯤꯁꯅ ꯏꯀꯝꯒꯤ ꯅꯨꯄꯤ ꯁꯤꯔꯥꯠ ꯀꯣꯔꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯃꯇꯝꯗ ꯁꯤꯔꯥꯠ ꯀꯣꯔꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯔꯝꯈꯤ ꯁꯤꯔꯥꯠ ꯀꯣꯔꯒꯤ ꯃꯧꯄꯥ ꯕꯤꯅꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯇꯤꯟꯅꯔꯝꯈꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯃꯍꯥꯛꯀꯤ ꯃꯧꯄꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯏꯀꯝꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯖꯁꯃꯤꯟꯗꯔ ꯀꯣꯔꯁꯨ ꯈꯪꯂꯝꯈꯤ ꯁꯤꯔꯠꯀꯤ ꯃꯃꯥꯟꯅꯕꯅ ꯏꯀꯝꯗ ꯅꯣꯡꯃꯩ ꯑꯅꯤꯔꯛ ꯀꯥꯞꯂꯝꯈꯤ ꯑꯗꯨꯕꯨ ꯃꯔꯨ ꯑꯃꯅ ꯃꯥꯒꯤ ꯃꯀꯣꯛꯇ ꯄꯥꯟꯈꯤꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯅꯣꯡꯃꯩ ꯑꯗꯨꯗ ꯃꯔꯨ ꯑꯗꯨ ꯆꯧꯈꯤꯕꯅꯤ ꯏꯀꯝꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯝꯃꯤ ꯄ꯭ꯂꯥꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯔꯠꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯏꯀꯝꯕꯨ ꯐꯨꯕ ꯆꯩꯕ ꯇꯧꯔꯕ ꯃꯇꯨꯡ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯅꯤ ꯏꯀꯝꯅ ꯁꯤꯔꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨ ꯁꯦꯡꯗꯣꯛꯂꯝꯃꯤ ꯏ ꯃꯌꯥꯝ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯁꯨꯏꯠꯀꯦꯁꯇ ꯍꯥꯞꯆꯤꯟꯈꯤꯕꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯨꯏꯠꯀꯦꯁ ꯑꯗꯨ ꯁꯤꯔꯥꯠ ꯃꯊꯟꯇꯅ ꯊꯥꯡꯗꯣꯔꯛꯈꯤ ꯁꯤꯔꯥꯠꯅ ꯁꯨꯏꯠꯀꯦꯁ ꯑꯗꯨ ꯁꯤꯔꯤꯗꯒꯤ ꯆꯤꯡꯊꯔꯛꯄꯗ ꯁꯤꯔꯤ ꯑꯗꯨꯗ ꯏ ꯈꯔꯁꯨ ꯇꯩꯔꯝꯈꯤ ꯑꯗꯨꯒ ꯌꯥꯝ ꯋꯥꯅ ꯁꯨꯏꯠꯀꯦꯁ ꯑꯗꯨ ꯒꯥꯔꯤ ꯂꯩꯕ ꯃꯐꯝꯗ ꯄꯨꯊꯔꯛꯈꯤ ꯑꯗꯨꯒ ꯁꯨꯏꯠꯀꯦꯁ ꯑꯗꯨ ꯒꯥꯔꯤꯒꯤ ꯀꯔꯝꯕ ꯃꯐꯝꯗ ꯍꯥꯞꯀꯗꯒꯦ ꯈꯜꯂꯝꯈꯤ ꯁꯤꯔꯥꯠꯅ ꯀꯥꯔ ꯑꯗꯨꯒꯤ ꯃꯅꯤꯡꯒꯤ ꯗꯤꯛꯀꯤ ꯑꯗꯨꯗ ꯍꯥꯡꯂꯒ ꯍꯥꯞꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯉꯝꯂꯝꯈꯤꯗꯦ ꯑꯗꯨꯅ ꯃꯅꯤꯡꯒꯤ ꯗꯤꯛꯀꯤ ꯑꯗꯨ ꯊꯤꯡꯂꯝꯈꯤ ꯑꯗꯨꯗ ꯀꯥꯔ ꯑꯗꯨꯒꯤ ꯁꯣ ꯑꯗꯨ ꯗꯤꯛꯀꯤ ꯃꯅꯨꯡꯗ ꯌꯥꯎꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯅꯤꯡ ꯊꯪꯕ ꯀꯥꯔꯒꯤ ꯊꯣꯡ ꯑꯗꯨꯗꯤ ꯍꯥꯡꯂꯤꯕꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯣꯇꯣ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯃꯇꯦꯡ ꯂꯧꯈꯤꯕꯅꯤ ꯑꯗꯨꯒ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯋꯥꯍꯪ ꯈꯔ ꯍꯪꯂꯛꯄꯗ ꯁꯤꯔꯥꯠꯅ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯕꯨ ꯆꯤꯡꯅꯔꯝꯈꯤ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯁꯨꯏꯠꯀꯦꯁ ꯑꯗꯨꯕꯨ ꯍꯥꯞꯀꯠꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯃ ꯂꯥꯛꯄ ꯎꯕꯗ ꯁꯤꯔꯥꯠ ꯆꯦꯟꯈꯤꯔꯝꯃꯤ ꯃꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇꯅꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯌꯥꯎꯗꯦ ꯍꯥꯏꯔꯝꯃꯤ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯤ ꯑꯅꯤ ꯁꯨꯏ ꯍꯥꯏꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯝꯈꯤꯗꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯄꯨꯂꯤꯁꯀꯤ ꯃꯐꯝꯗꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯁꯤꯔꯥꯠ ꯑꯁꯤ ꯂꯩꯔꯕꯅꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯤꯔꯥꯠꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯄꯨꯂꯤꯁꯀꯤ ꯑꯆꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯃꯨꯛꯀ ꯋꯥꯔꯤ ꯑꯗꯨ ꯍꯣꯡꯗꯣꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯏꯀꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛ ꯃꯊꯟꯇꯅ ꯍꯥꯠꯄꯅꯤ ꯑꯩꯉꯣꯟꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯠꯄ ꯅꯩꯕ ꯇꯧꯏ ꯑꯗꯨꯒ ꯑꯩꯒꯤ ꯆꯝꯖꯕ ꯄꯨꯟꯁꯤꯗ ꯑꯩꯕꯨ ꯐꯠꯇꯕ ꯃꯔꯥꯜ ꯀꯌꯥ ꯑꯃ ꯁꯤꯖꯤꯜꯂꯛꯄꯗꯒꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯀꯝꯕꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯁꯨ ꯌꯨ ꯊꯛꯇꯨꯅ ꯂꯥꯛꯂꯒ ꯁꯤꯔꯥꯠꯄꯨ ꯐꯨꯕ ꯆꯩꯕ ꯇꯧꯔꯝꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯣꯡꯃꯩ ꯂꯧꯊꯣꯛꯇꯨꯅ ꯀꯥꯞꯅꯕ ꯇꯧꯔꯝꯈꯤꯕꯅꯤ ꯑꯗꯨꯗ ꯁꯤꯔꯥꯠꯅ ꯅꯣꯡꯃꯩ ꯑꯗꯨ ꯃꯨꯟꯗꯨꯅ ꯃꯥꯅ ꯀꯥꯞꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯩ ꯏꯁꯥ ꯏꯊꯟꯗꯅ ꯃꯥꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯁꯥ ꯉꯥꯛꯊꯣꯛꯅꯕ ꯇꯧꯕꯗ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯔꯤꯃꯥꯟ ꯂꯧꯅꯕ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯝꯈꯤ ꯀꯣꯔꯠꯅ ꯁꯤꯔꯥꯠ ꯑꯁꯤꯕꯨ ꯅꯨꯃꯤꯠ ꯔꯤꯃꯥꯟ ꯂꯧꯊꯅꯕ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯄꯨꯂꯤꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯦꯁ ꯑꯁꯤ ꯍꯥꯏ ꯄ꯭ꯔꯣꯐꯥꯏꯜꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯨꯂꯤꯁꯅ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯌꯥꯝ ꯃꯨꯟꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯊꯤꯅꯕ ꯍꯥꯏꯔꯝꯈꯤ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨ ꯏꯀꯝꯒꯤ ꯅꯥꯀꯣꯡꯂꯣꯝꯗꯒꯤ ꯀꯥꯞꯂꯛꯄꯅꯤ ꯑꯗꯨꯒ ꯃꯔꯨ ꯑꯗꯨ ꯀꯣꯛ ꯐꯥꯎꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯏꯀꯝꯒꯤ ꯍꯛꯆꯥꯡꯗ ꯑꯇꯣꯞꯄ ꯐꯨꯕꯒꯤ ꯇꯥꯛꯐꯝ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯏꯀꯝꯒꯤ ꯃꯄꯥꯅ ꯊꯥꯖꯈꯤꯔꯝꯗꯦ
ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯑꯦꯁꯄꯤꯅ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯂꯣꯠꯁꯤꯜꯂꯤ ꯀꯟꯅꯕ ꯍꯣꯠꯅꯩ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯟꯖꯥꯕꯀꯤ ꯁꯤꯑꯦꯝ ꯑꯃꯔꯤꯟꯗꯔꯒ ꯎꯅꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯑꯦꯝꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯦꯁꯄꯤ ꯄꯟꯇꯦꯜ ꯂꯧꯊꯣꯛꯇꯨꯅ ꯑꯦꯁꯑꯦꯁꯄꯤ ꯑꯣꯏꯔꯤꯕ ꯀꯨꯜꯗꯤꯞ ꯁꯤꯡꯒꯤ ꯃꯈꯥꯗ ꯁ꯭ꯄꯦꯁꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯇꯤꯝ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯔꯤꯄꯣꯔꯠ ꯇꯧꯅꯕ ꯑꯦꯁꯑꯦꯁꯄꯤꯗ ꯍꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯁꯤꯔꯥꯠꯇ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯔꯤꯄꯣꯔꯠꯁꯨ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯤꯔꯥꯠꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯃꯇꯝꯗ ꯑꯉꯥꯎꯕ ꯃꯇꯧ ꯑꯃꯒꯨꯝ ꯃꯥꯒꯤ ꯐꯤꯔꯣꯜ ꯁꯦꯒꯥꯏꯕ ꯑꯃꯗꯤ ꯖꯦꯜ ꯃꯅꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯕ ꯇꯧꯔꯝꯃꯤ꯫ ꯄꯨꯂꯤꯁꯁꯨ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯁꯦꯟꯅꯕ ꯉꯝꯂꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯁꯤꯔꯥꯠꯀꯤ ꯃꯐꯝꯗ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯔꯤꯃꯥꯟ ꯑꯗꯨꯒꯤ ꯃꯇꯝ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯣꯔꯠꯇ ꯄꯨꯊꯣꯛꯇꯨꯅ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯔꯤꯃꯥꯟ ꯇꯧꯅꯕ ꯀꯣꯔꯠꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯀꯣꯔꯠꯇ ꯂꯥꯏ ꯗꯤꯇꯦꯛꯇꯔ ꯇꯦꯁ ꯇꯧꯅꯕ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯣꯔꯠꯅ ꯑꯌꯥꯕ ꯄꯤꯔꯝꯈꯤꯗꯦ꯫ ꯃꯈꯥ ꯇꯥꯅ ꯄꯨꯂꯤꯁꯅ ꯊꯤꯒꯠꯄꯗ ꯁꯤꯔꯥꯠꯀꯤ CCTV ꯐꯨꯇꯦꯖ ꯑꯃ ꯐꯪꯂꯝꯈꯤ꯫ ꯃꯍꯥꯛꯅ ꯁꯨꯏꯠꯀꯦꯁ ꯑꯃ ꯁꯤꯔꯤꯗꯒꯤ ꯆꯤꯡꯊꯔꯛꯄ ꯑꯗꯨꯒ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯄꯨꯊꯔꯛꯄ ꯑꯗꯨ ꯎꯔꯝꯈꯤ꯫ ꯄꯨꯂꯤꯁꯅꯁꯨ ꯁꯤꯔꯥꯠ ꯃꯊꯟꯗꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯑꯗꯨ ꯑꯃꯨꯛꯁꯨ ꯊꯥꯖꯔꯝꯈꯤ꯫ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯇꯩꯗ ꯇꯥꯏꯁꯤꯟꯕꯁꯨ ꯃꯥꯜꯂꯝꯈꯤ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯧꯄ꯭ꯋꯥ ꯑꯁꯤꯒ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯌꯥꯅꯔꯛꯇꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯔꯩ ꯇꯧꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯔꯤꯃꯥꯟ ꯑꯗꯨ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯗꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯈꯤꯔꯝꯗꯦ꯫ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯀꯣꯔꯠꯇ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯔꯤꯃꯥꯟ ꯇꯧꯅꯕ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯀꯣꯔꯠꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯝꯈꯤꯗꯦ ꯑꯗꯨꯒ ꯍꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯖꯦꯜꯗ ꯊꯥꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯥ ꯇꯥꯅ ꯀꯣꯔꯠꯀꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯁꯤꯔꯥꯠꯇ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯏꯀꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯅꯗꯤ ꯄꯨꯂꯤꯁꯇ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯄꯨꯊꯣꯛꯄꯤꯅꯕ ꯇꯛꯁꯤꯜꯂꯝꯈꯤ꯫ ꯑꯁꯨꯝꯅ 3 ꯑꯦꯄ꯭ꯔꯤꯜ 2017ꯗ ꯁꯤꯔꯥꯠꯀꯤ ꯃꯧꯄ꯭ꯋꯥ ꯕꯤꯅꯦꯅ SSPꯗ ꯁꯔꯦꯟꯗꯔ ꯇꯧꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯕꯤꯅꯦꯒꯤ ꯃꯐꯝꯗ ꯆꯞ ꯆꯥꯕ ꯄ꯭ꯔꯨꯐ ꯂꯩꯇꯕꯗꯒꯤ ꯍꯥꯏꯕꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯤꯍꯥꯠ ꯑꯁꯤ ꯍꯥꯠꯄꯅꯤ ꯍꯥꯏꯕꯗ ꯆꯤꯡꯅꯗꯕꯗꯒꯤ ꯊꯥꯗꯣꯛꯂꯝꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯕꯤꯅꯦꯒꯤ ꯃꯃꯥ ꯖꯁꯃꯤꯟꯗꯔ ꯀꯧꯔꯅꯁꯨ ꯃꯈꯣꯏꯒꯤ ꯂꯣꯌꯔꯒ ꯂꯣꯏꯅꯅ SSP ꯀꯨꯜꯗꯤꯞꯀꯤ ꯃꯐꯝꯗ ꯁꯔꯦꯟꯗꯔ ꯇꯧꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯔꯥꯜ ꯂꯩꯇꯕ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯖꯁꯃꯤꯟꯗꯔ ꯀꯧꯔꯁꯨ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯁꯤꯔꯥꯠꯀꯤ ꯃꯄꯥꯗꯤ ꯁꯤꯔꯥꯠꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯥꯝꯃ ꯑꯃꯅ ꯁꯤꯔꯥꯠꯄꯨ ꯆꯥꯎꯅꯕ ꯌꯣꯛꯄꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯤꯔꯥꯠꯀꯤ ꯃꯧꯄ꯭ꯋꯥꯒꯁꯨ ꯌꯥꯅꯔꯝꯈꯤꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯁꯤꯔꯥꯠꯀꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯁꯨ ꯕꯤꯅꯦ ꯑꯁꯤ ꯌꯥꯎꯔꯝꯈꯤꯗꯦ꯫ ꯁꯤꯔꯥꯠ ꯑꯁꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯐ꯭रीꯗꯝ ꯑꯣꯏꯅ ꯍꯤꯡꯕ ꯅꯨꯄꯤ ꯑꯃꯅꯤ꯫ 2011ꯗ ꯏꯀꯝ ꯑꯁꯤ ꯄꯟꯖꯥꯕ ꯑꯦꯒ꯭ꯔꯣꯗ ꯃꯦꯅꯦꯖꯔꯒꯤ ꯄꯣꯁꯠ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯝꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯀꯌꯥꯒꯤ ꯀꯦꯁ ꯂꯩꯈꯤꯕ ꯂꯩꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤꯗ ꯏꯀꯝ ꯑꯃꯗꯤ ꯁꯤꯔꯥꯠꯁꯨ ꯆꯤꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯂꯣꯏꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯏꯀꯝ ꯁꯤꯔꯤꯕ ꯑꯁꯤꯒꯤ ꯀꯦꯁ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯁꯤꯔꯥꯠꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯒ ꯍꯥꯠꯂꯤꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯔꯥꯠꯀꯤ ꯃꯅꯤꯡꯗ ꯑꯇꯣꯞꯄ ꯄꯋꯥꯔ ꯂꯩꯕ ꯃꯤ ꯑꯃꯒꯤ ꯈꯨꯠ ꯌꯥꯎꯕꯔꯥ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯁꯤꯔꯥꯠꯅ ꯍꯥꯏꯈꯤꯕꯗ ꯅꯨꯃꯤꯠ ꯑꯗꯨ ꯏꯀꯝ ꯌꯨ ꯊꯛꯂꯒ ꯉꯥꯎꯔꯒ ꯂꯥꯛꯏ ꯍꯥꯏꯕ ꯑꯗꯨ ꯏꯀꯝ ꯅꯨꯃꯤꯠ ꯑꯗꯨꯗ ꯌꯨ ꯊꯛꯂꯝꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯌꯨ ꯊꯛꯇꯕ ꯑꯁꯤ ꯊꯥ ꯑꯃꯃꯨꯛ ꯍꯦꯜꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯞ ꯆꯥꯅ ꯏꯀꯝꯒꯤ ꯃꯤꯁꯤ ꯑꯁꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯄꯤꯁꯇꯣꯜ ꯑꯁꯤ ꯁꯤꯔꯥꯠꯅ ꯑꯜꯃꯥꯔꯤꯗꯒꯤ ꯂꯧꯊꯣꯛꯏ ꯍꯥꯏꯕ ꯑꯗꯨꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯤꯕꯅꯤ꯫ ꯃꯃꯥꯡꯗ ꯄꯟꯖꯥꯕꯀꯤ ꯏꯂꯦꯛꯁꯟ ꯇꯧꯕ ꯃꯇꯝꯗ ꯊꯝꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯅꯣꯡꯃꯩ ꯑꯗꯨ ꯌꯨꯝꯗ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤ ꯄꯨꯂꯤꯁꯇ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯁꯤꯔꯥꯠꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯆꯨꯝꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯔꯥꯠꯀꯤ ꯃꯅꯤꯡꯗ ꯑꯆꯧꯕ ꯁꯪꯒ ꯂꯩꯕ ꯃꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤ ꯆꯤꯡꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯏꯅꯧ ꯅꯧꯅ ꯁꯤꯔꯥꯠꯅ ꯃꯥꯒꯤ ꯕꯦꯜꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯕꯦꯜ ꯑꯁꯤ ꯔꯤꯖꯦꯛ ꯇꯧꯔꯝꯈꯤ꯫ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯁꯤꯔꯥꯠ ꯖꯦꯜꯗ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯀꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯔꯥꯠ ꯑꯁꯤ ꯀꯣꯔꯠꯇ ꯂꯥꯛꯇꯨꯅ ꯀꯦꯁ ꯂꯦꯞꯇ꯭ꯔꯒꯁꯨ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯇ ꯁꯔꯨꯛ ꯌꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤꯕ ꯃꯤꯁꯤ ꯑꯁꯤ ꯆꯞ ꯆꯥꯕ ꯃꯤ ꯍꯥꯠꯄ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯊꯤꯕꯁꯨ ꯂꯦꯞꯇ꯭ꯔꯤ꯫ ꯃꯈꯥ ꯇꯥꯅ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯁꯤ ꯁꯣꯜꯕ ꯇꯧꯕ ꯉꯝꯂꯛꯄ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯕ ꯍꯥꯏꯕ ꯑꯗꯨꯅꯤ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯍꯥꯏꯕꯗꯤ ꯀ꯭ꯔꯥꯏꯝ ꯁ꯭ꯇꯣꯔꯤ ꯑꯃꯒꯤ ꯋꯥꯔꯤ꯫ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯇꯧꯗꯨꯅ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫